Hello, my YouTube family. Manipuri homemaker channel na mayambu taramna okjari. Mayam ngasidi nungdinda chara suyaba aduragiri adum chaka chara suyai ko angangi tiphinde bu hapaso adum yamna hawba moroka sarak tawraga nungdinda changa amaga thappa yaba alu ga soibung ngawbu charake ko. Do kamaina ngawgadage kamaina yamna hawba maongda khigi hotel da kaida yolidana ko adumaina yamna hawba maongda kamai ngawgadage habdu charake ko. Do alu se mari khatani yamba nate khogi thungdin da phalawna sumaina ngawraga chaba se am hawbane mem ado maku je phajana khokto age kitang thuba maongda tawge ko khogi mapum moina phutlaga ti kitang do matam do kuina jangi dana aduduna sumaina maku je khokto aga khogi masung makam ka aga phutbaduna thubane bayamna duna maku je sinana khokto age mathang aduga ai nungshiro viewers singna horen video se loi podang yang biraga kitang kana ba nungai ba phobiraga di like share subscribe tok san biramu ko support tau bi boina aduga kari gumba akhoi ge alu ngobagi khungau se yamna hauba maong ga leiraga so dum comment da thambiramo ai su try dum tawjage aduna akhang ba knowledge to share tawmina siko myam do akhoi ge chak thongba yamna maru oina aina puthokjari ba channel se अखोगी लाइक लाइसु तौरिंगै खोलिंगै चाक थोंबदि फरक थाहौबा थोंदबदि याद्रबा दुगुंबगी दमक्तनिको खितंग कानागद्रा हाइदुना पुथोकजबा चेनेने दो आलू से चावबा पिकपा अदुम इसागी अपाम्बा चांगदा अदुम सोइबा यारेको हाइदि खितंग सुमाइना चावरपना सुमाइना सोइदोकपसिना थुना सो अदुम मुनबनिको अखोगी अनिरक तंग कामगा यादोइनेबा दुरगिदी कुकर दा काम नत्रगा सु फुटपो ओरगा सु थुना मुल्लेदना सुमाइना सोइदोकपसे अदुना युमदा सेमजबगी नुंगाइबसे अखोगी यामना हाइजीनिक ओइना फत्तबा अमुबगा यावइ जिंगजे सिगासे लोइ लौथोकपा यारेको मिटना उरबनिना अदुना यामना नानना सेंगना फजना तौबा यारेको युमदा सेमजबसे अदुगा हावबसु अम हावबने सुमाइना युमदा सेमजबसिना अदुकी मतिक हेल्दी ओइदोइनिको दुदि हुजिक आलू से सेम लोइरबनिना कुकर दा हपचलगा फलौना काम थोअसेमे अदो गैस ऑन तौरगा कुकर मचा सिम थांगले अदुगा इसिंग खितंग अमा हापगे अदुगा आलू असोइबसिंग दो हपचलसे दो मखों खुमजलगा कइनोसे अनिरक्तंग फलौना काम तौसिको अदो सि काम बंगाइरिङैदना अखोगी हवाई मंगन खितंग चाइसनबसो हावबने बदुना हवाई मंगन अतिंगबदो हुंदांगदा तिंगागा थममबनिको सि खितंग अमा तौथोके दो हवाई मंगन जे तावबा मतमदा अखोगी तावबा लोइरकांदा सोट लावबा अखोगी केम लावदबसु यावबनिको अदुदुना तावबा मतमदा मैसे अखोगी हाई फ्लेम दा थंबीगनो अखोगी तपना ngahak tawbiyo ko aduga kona lawkhalamdaido aduda अखोगी गैस हाई फ्लेम दा थंबीरगा लawkhatpiyoba अदुरगा दि मागी थाव मचुमदु सुलोइना लेहौबने अदु सुमाइना मुल्लगा अखोगी जाली गुंबसिदा थंगे मागी थाव मचुमजे लोइ ताजनबा थाव मचुमजे कंदबा याबसु कंदबिरमगे दो सुमाइना हवाई मंगन जाइबदुसु अम हावबनिको अखोगी होटेल दा योनबदो मालेदना मसक्तो दो कुकर सु कामकदौरे म्याम अनिरक्तंग फलौना कामलगा थंगदगरगे दुनी मैम कुकर से अखोगी मागी मनिन से खितंग हंदरकपा गाइबोइना सिंगगा चनमगा जे सुदोके दुना दुम अखोगी मरोय मपांग अदुम नाकुपी नापाकपी अदुम हामनिंग बदुम हापा यारे युमदा तौजबा हाइबसे अदुबु सुमाइना केली चनागुंबा अदुदगिदी आलूगुंबा सुमाइना ngौबददी मरोय असंगबा हापति क्या हाउतबनिको दु सुमाइना सिंगने चनमने तेलौने ngौबना अदुना हावबने चनमगा दो खितंग सुमाइना पौरपना सुबीरबा अदुगा अखोगी खितंग सु यामना हापको अदो आइगी सिदे ngasisidे याम यामदबगी अखोगी चनमजे कछु यामद्रबने अदुगा सिंगजिदे खितंग टोयहनबिबा अखोगी चाबा कांदा सिंग मतुम ममगा थेंगनबदो कछु नुंगाइतबनेबा अदुगा चनमदे अदुम हावबने अखोगी मपुमगा थेंगनरसुको मपुम अदुम हापसु याय अदुगा तेलौसे मपुम मचा अमा सिसु तंखाय अमतंगने थाक्तोइसे तंखाय अमना होरेन लोइरकपगी अखोगी मथक्ता चाइरगा अदुम अहिंगबा तेलौ अहिंगबा खरा अदुम कोटलगा चाबसु अम हावबनेबा अदो अखोइना सोइबा मतमदा मागी स्टाइल अममम लैको अदुमाइना सोइरगदी येंगबदसु फजरे अदुगा हावदौसु मानबने आइना युंगना सोइरेसिना थाव ngौबदा हाखरिनिको अदुगा सुमाइना फैना सोइरकदोइसिना होरेन लास्टकी अखोगी हिंगना कोटपगी चाबदो अदुगिदो ओइदोइने दो सुमाइना सोइबना मसक फजबने येंगोने दम ꯌꯥꯝꯁꯨ
ꯑꯗꯩ ꯔꯦꯁꯇꯨꯔꯦꯟꯗ ꯀꯩꯗ ꯃꯌꯥꯝ ꯑꯃ ꯁꯦꯝꯕꯗꯁꯨ ꯃꯥꯒꯤ ꯈꯨꯠꯁꯣꯏꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯈꯔꯗꯤ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯁꯣꯏꯕꯨꯝꯁꯨ ꯈꯤꯇꯪ ꯍꯥꯞꯀꯗꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯐꯨꯠꯄꯗ ꯍꯥꯞꯈ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯧꯕꯗ ꯍꯥꯞꯄꯒꯦꯅ ꯁꯨꯃꯥꯏꯅ ꯊꯨꯝ ꯍꯥꯞꯆꯤꯜꯂꯒ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯪ ꯃꯤꯅꯤꯠ 5-10 ꯇꯤꯡꯕꯤꯔꯦ ꯑꯗꯨꯒ 3-4ꯔꯛ ꯆꯥꯝꯊꯣꯛꯑꯦꯀꯣ ꯑꯁꯤꯟꯕꯗꯣ ꯑꯃꯠꯇ ꯌꯥꯎꯔꯝꯃꯔꯣꯏꯕ ꯑꯗꯣ ꯑꯁꯤꯟꯕ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯍꯥꯞꯇ꯭ꯔꯁꯨ 2-3ꯂꯛꯇꯪ ꯆꯥꯝꯃ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯂꯨ ꯐꯨꯠꯄꯗꯣ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯔꯛ ꯐꯔꯛ ꯇꯣꯏꯗꯕꯤꯗ ꯁꯨꯃꯥꯏꯅ ꯐꯨꯠꯄꯤꯌꯣꯕ ꯑꯗꯨꯅ ꯍꯥꯎꯕꯅꯦꯀꯣ ꯃꯨꯟꯗꯤ ꯃꯨꯜꯂꯕ ꯑꯂꯨꯅꯦ ꯑꯗꯣ ꯒ꯭ꯌꯥꯁ ꯑꯣꯟ ꯇꯧꯔꯒ ꯄꯦꯟ ꯑꯃ ꯊꯥꯡꯒꯠꯂꯦ ꯑꯩꯈꯣꯏꯒꯤ ꯉꯧꯕ ꯆꯟꯒꯗꯕ ꯀꯣꯟ ꯑꯃꯀꯣ ꯑꯗꯨꯒ ꯊꯥꯎꯁꯤꯗꯤ ꯉꯁꯤꯗꯤ ꯐꯣꯔꯆꯨꯟꯒꯤ ꯔꯤꯐꯥꯏꯟ ꯑꯣꯏꯜꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯤꯇꯪ ꯍꯩꯖꯔꯒꯦ ꯅꯝꯒꯗꯕ ꯆꯥꯡꯗ ꯑꯗꯨꯒ ꯍꯥꯏꯐꯦꯠꯇꯪ ꯂꯨꯝꯕꯨ ꯁꯥꯔꯛꯄꯗ ꯑꯗꯨꯝ ꯖꯤꯔꯥ ꯈꯤꯇꯪ ꯉꯧꯁꯜꯂꯒꯦꯀꯣ ꯑꯗꯨꯒ ꯇꯦꯖꯄꯇꯥ ꯑꯃꯈꯛꯀ ꯃꯌꯥꯏ ꯊꯗꯠꯂ ꯉꯧꯁꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤꯗꯤ ꯔꯤꯐꯥꯏꯟ ꯑꯣꯏꯜꯁꯤꯗꯤ ꯊꯥꯎꯁꯤꯗꯤ ꯃꯨꯟꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯃꯥꯗꯤ ꯀꯩꯁꯨꯝꯇ ꯇꯧꯗꯦ ꯍꯥꯏꯐꯦꯠ ꯄꯨꯁꯥꯔꯛꯑꯗꯤ ꯑꯗꯨꯝ ꯉꯧ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯇꯤꯜꯍꯧ ꯉꯁꯥꯏꯒꯤ ꯇꯪꯈꯥꯏ ꯑꯃ ꯁꯣꯏꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯉꯧꯁꯜꯂꯦ ꯁꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯉꯧꯕꯤꯔꯒ ꯉꯁꯥꯏꯒꯤ ꯁꯤꯡꯅꯦ ꯆꯅꯝꯅꯦ ꯑꯁꯨꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯜꯂꯁꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯂꯨ ꯉꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯅꯝ ꯃꯄꯨꯝ ꯃꯄꯨꯝ ꯃꯅꯥꯎ ꯃꯅꯥꯎꯗꯣ ꯑꯩꯈꯣꯏ ꯁꯨꯒꯥꯏꯗꯕꯤꯗ ꯍꯥꯞꯄꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯗꯣ ꯉꯁꯤꯒꯤꯗꯤ ꯍꯥꯞꯇ꯭ꯔꯦ ꯑꯩꯒꯤꯁꯦ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯒ ꯉꯥꯛꯇꯪ ꯉꯧꯕꯤꯔꯒ ꯀꯩꯅꯣ ꯇꯧꯔꯁꯦ ꯃꯔꯨ ꯃꯔꯥꯡ ꯍꯥꯞꯀꯗꯧꯕꯁꯤꯡꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯣ ꯃꯔꯨ ꯃꯔꯥꯡꯒꯁꯦ ꯌꯥꯝ ꯍꯥꯞꯇ꯭ꯔꯦꯀꯣ ꯁ꯭ꯄꯨꯟ ꯇꯪꯈꯥꯏꯐꯥꯎ ꯐꯥꯗꯦ ꯈꯤꯇꯪ ꯈꯛꯇꯅꯦ ꯍꯥꯞꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯃꯔꯨ ꯖꯤꯔꯥ ꯑꯗꯨꯗꯒꯤ ꯒꯨꯟ ꯃꯔꯨ ꯑꯦꯂꯥꯏꯆꯤ ꯑꯗꯒꯤ ꯂꯣꯡ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯞꯄꯒ ꯌꯨꯝꯗ ꯁꯦꯝꯕꯅꯦꯕꯀꯣ ꯑꯗꯨ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯧꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯣꯏꯕꯨꯝꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯄꯒ ꯉꯥꯛꯇꯪ ꯉꯧꯕꯤꯔꯁꯤꯀꯣ ꯑꯗꯣ ꯁꯣꯏꯕꯨꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯇ꯭ꯔꯤꯛ ꯄꯥꯇ꯭ꯔꯤꯛ ꯄꯥꯕ ꯑꯄꯤꯛꯄ ꯉꯥꯛꯇꯅꯤꯅ ꯉꯥꯛꯇꯪ ꯍꯥꯏꯐꯦꯠꯇꯪ ꯉꯧꯕꯗ ꯑꯗꯨꯝ ꯃꯨꯟꯖꯕ ꯄꯣꯠꯅꯦ ꯑꯗꯨꯅ ꯃꯤꯅꯤꯠ 1-2ꯗ ꯉꯧꯕꯤꯔꯕ ꯃꯇꯨꯡꯗ ꯃꯆꯨꯁꯦ ꯁ꯭ꯄꯨꯟ ꯇꯪꯈꯥꯏ ꯐꯕꯥꯠꯇꯕ ꯑꯃ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯦ ꯑꯗꯒꯤꯗꯤ ꯊꯨꯝ ꯅꯝꯒꯗꯕ ꯆꯥꯡꯗ ꯍꯥꯞꯄꯦꯀꯣ ꯑꯗꯨ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯍꯥꯞꯆꯟꯗ꯭ꯔꯕꯅꯦ ꯑꯩꯈꯣꯏꯒꯤ ꯍꯣꯔꯦꯟ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯤ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯎ ꯃꯣꯔꯣꯛꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯀꯣꯠꯄꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯑꯗꯨꯗꯨꯅ ꯉꯧꯕ ꯀꯥꯟꯗ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪ ꯋꯥꯠꯅ ꯑꯗꯨꯝ ꯍꯥꯞꯄꯕꯅꯦ ꯑꯩꯒꯤꯁꯦ ꯌꯥꯝ ꯀꯟꯅ ꯍꯥꯞꯆꯟꯗ꯭ꯔꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯐꯖꯅ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 1-2ꯗ ꯉꯧꯕꯤꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯂꯨꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯁꯤꯀꯣ ꯑꯂꯨꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯨꯟꯅ ꯑꯗꯣ ꯃꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯗꯨꯅꯤꯀꯣ ꯑꯂꯨꯁꯦ ꯉꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯁꯨꯡ ꯎꯗꯕꯤꯗ ꯂꯣꯏꯅ ꯇꯣꯏꯔꯒ ꯉꯧꯕ ꯄꯥꯝꯕꯁꯨ ꯂꯩꯔꯝꯒꯅꯤ ꯂꯩꯕꯗꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯁꯨꯡ ꯈꯔ ꯌꯥꯎꯕꯁꯦ ꯁꯤꯁꯤꯅ ꯌꯦꯡꯕꯗꯁꯨ ꯐꯖꯩ ꯑꯗꯨꯒ ꯍꯥꯎꯋꯦꯅꯁꯨ ꯈꯜꯂꯦꯕꯀꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯇꯣꯏꯅꯕꯨ ꯑꯣꯏꯒꯦꯔꯥ ꯄꯧꯅꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯌꯥꯔꯦ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯒ ꯁꯣꯏꯕꯨꯝꯁꯦ ꯄꯥꯝꯗ꯭ꯔꯒꯁꯨ ꯁꯣꯏꯕꯨꯝ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯁꯣꯏꯕꯨꯝ ꯆꯥꯕ ꯌꯥꯗꯕ ꯑꯦꯂꯔꯖꯤ ꯇꯧꯕ ꯑꯗꯨꯝ ꯂꯩꯗꯅ ꯃꯤꯁꯦ ꯃꯈꯜ ꯃꯈꯜꯅꯦ ꯑꯗꯨꯝ ꯑꯃꯒ ꯃꯥꯟꯅꯗꯦ ꯑꯗꯣ ꯑꯂꯨꯁꯦ ꯃꯤꯅꯤꯠ 2-3 ꯉꯧꯕꯤꯔꯦ ꯐꯖꯅ ꯃꯨꯜꯂꯦ ꯌꯥꯔꯦꯀꯣ ꯑꯗꯣ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯩꯅ ꯁꯦꯝꯖꯕ ꯒꯔꯝ ꯃꯁꯂꯥꯗꯣ ꯈꯤꯇꯪ ꯆꯥꯏꯁꯜꯂꯦ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯑꯃꯒ ꯆꯥꯏꯁꯜꯂꯛꯑꯒꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯀꯤꯆꯟ ꯀꯤꯡꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯔꯩꯕ ꯑꯃ ꯆꯥꯏꯁꯟꯕꯤꯌꯣ ꯃꯍꯥꯎ ꯌꯥꯝ ꯍꯦꯟꯒꯠꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯒ MDHꯀꯤ ꯃꯁꯥꯂꯥꯗꯤ ꯌꯥꯔꯤꯈꯩ ꯁꯤꯖꯤꯟꯅꯕꯤꯅꯨꯀꯣ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔ ꯅꯥꯕ ꯌꯥꯕ ꯀꯦꯃꯤꯀꯦꯜ ꯌꯥꯎꯋꯦꯅ ꯐꯥꯅꯗꯅ ꯌꯥꯝ ꯇꯧꯕꯗꯣ MDHꯇꯤ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯑꯩꯗꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯕꯤꯔꯒ ꯄ꯭ꯂꯦꯠꯇ ꯍꯥꯞꯊꯖꯔꯒꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯂꯨ ꯉꯧꯕꯒꯨꯝꯕ ꯀꯤꯂꯤ ꯆꯅꯥꯒꯨꯝꯕ ꯁꯦꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯤꯅꯤꯁꯤꯡ ꯄꯤꯕꯁꯦ ꯃꯉꯣꯟꯗ ꯍꯥꯞꯄꯤꯕ ꯃꯆꯜ ꯃꯌꯥꯝꯗꯣ ꯑꯗꯨꯗꯨꯅꯁꯨ ꯃꯍꯥꯎꯁꯦ ꯌꯥꯝ ꯍꯦꯟꯒꯠꯍꯟꯕꯅꯤꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯍꯥꯎꯒꯗꯕ ꯀꯩꯅꯣ ꯈꯔ ꯃꯊꯪ ꯍꯥꯞꯊꯖꯔꯛꯀꯦꯀꯣ ꯑꯗꯣ ꯑꯂꯨ ꯉꯧꯕꯗ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯃꯪꯒꯟ ꯑꯇꯥꯎꯕꯗꯣ ꯑꯗꯨꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯄꯤꯌꯨ ꯃꯍꯥꯎ ꯌꯥꯝ ꯍꯦꯟꯒꯠꯄꯅꯦ ꯉꯁꯥꯏꯒꯤ ꯍꯋꯥꯏ ꯑꯇꯥꯎꯕꯗꯣ ꯑꯗꯨ ꯈꯔ ꯆꯥꯏꯁꯤꯜꯂꯒꯦꯀꯣ ꯑꯗꯣ ꯌꯥꯝꯕ ꯌꯥꯝꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯇꯥꯔꯦ ꯑꯗꯣ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯈꯖꯤꯛ ꯌꯥꯝꯕ ꯅꯠꯇꯕꯀꯣ ꯁꯨꯅꯕ ꯍꯥꯞꯄꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯎ ꯂꯩꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯥꯁꯇ ꯆꯥꯏꯕꯁꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯇꯨꯅꯤꯡꯀꯣꯛꯀꯤ ꯃꯅꯥꯅꯦ ꯈꯖꯤꯛ ꯆꯥꯏꯕꯤꯔꯦꯀꯣ ꯑꯗꯒꯤ ꯅꯥꯀꯨꯞꯄꯤ ꯈꯤꯇꯪ ꯑꯃꯒ ꯆꯥꯏꯕꯤꯔꯦ ꯑꯗꯨꯒ ꯀꯣꯕꯤ ꯈꯤꯇꯪ ꯑꯃꯒ ꯆꯥꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯀꯣꯝꯄ꯭ꯔꯦꯛꯁꯨꯅꯦ ꯍꯥꯞꯄꯗ ꯑꯩꯈꯣꯏꯒꯤ ꯀꯣꯝꯄ꯭ꯔꯦꯛꯀꯤ ꯃꯅꯝꯗꯣ ꯌꯥꯝ ꯆꯥꯟꯅꯕꯅꯦꯀꯣ ꯀꯣꯝꯄ꯭ꯔꯦꯛꯇꯣ ꯈꯤꯇꯪ ꯑꯃꯒ ꯆꯥꯏꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯅꯤꯡꯀꯣꯛ ꯃꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯣꯠꯂꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯁꯨꯃꯥꯏꯅ ꯑꯗꯒꯤꯗꯤ ꯇꯤꯜꯍꯧ ꯈꯤꯇꯪ ꯑꯃ ꯆꯥꯏꯁꯤꯜꯂꯦ ꯎ ꯃꯣꯔꯣꯛ ꯈꯤꯇꯪ ꯑꯃꯒ
ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯂꯨ ꯉꯧꯕꯁꯨ ꯔꯦꯗꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯆꯉꯥꯡꯁꯨ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯃꯨꯟꯅ ꯐꯖꯅ ꯁꯧꯍꯜꯂꯕꯅꯦ ꯆꯉꯥꯡꯁꯤꯗꯤ ꯈꯔ ꯀꯨꯏꯅ ꯏꯁꯤꯡꯁꯦ ꯃꯨꯜꯂꯤꯈꯩ ꯍꯥꯎꯕꯅꯦꯀꯣ ꯃꯍꯥꯎꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯅꯦ ꯑꯗꯨꯒ ꯆꯉꯥꯡ ꯂꯣꯟꯕꯁꯨ ꯍꯩꯕ ꯍꯩꯇꯕ ꯂꯩꯀꯣ ꯑꯗꯨꯅ ꯐꯣꯡ ꯐꯣꯡ ꯆꯥꯕ ꯆꯉꯥꯡꯁꯤꯒ ꯑꯂꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯏꯕꯨꯝꯒ ꯉꯧꯕꯁꯤꯒ ꯍꯥꯎꯗꯧꯕ ꯃꯥꯜꯂꯤ ꯃꯥꯟꯗꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯊꯝꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯅꯤꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ